Senba Chahi listing ani kungataruk kungatare ke Union Budget Ngasi Lok Sabhada Union Finance Minister Nirmala Sitaraman na Puthoktuna Khannakhre. Budget asi Prime Minister Narendra Modi lainga ke ahum suba term ke budget ni aduga Finance Minister Nirmala Sitaraman na puthokpana mapalak subani. Ngasi gi Union Budget adu House ta puthokladuna Finance Minister Nirmala Sitaraman na haike. Budget asina naharol singda sakti pibada mapung oiba mityeng thamle. Laibag asina semiconductor puthokpada lupa karor lising ni furom sizinagani. Mahakna makata na fongdokibada budget asigi pandamde aningba apamba singbo mai pakna thabakta onthokpani. Union laingak asina laibag asigi growth rate chang wangna chahi taret ngaktuna thambangamle. Mahakna makata raduna Prime Minister Modi na luchingba laingak asigi makada achauba awanba chahumga yangkhairom purakre. Budget asina India bo malem gi biopharma gi mayol ama ohenanaba pandam thamle. Firol gi yauna lam kayada pakthok chawthoknanaba integrated program manga hawdoknanaba pandam thamle. Masida natana mega textile park sing linkhananaba thorang tawre. Mahatma Gandhi Gram Swaraj thorang kaya lawkhananaba so laingak asina hotnari haina Nirmala Sitaramana fongdokhi.